ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯄꯤꯛꯄꯤ KH ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯪꯒꯣꯜꯗ ꯇꯧꯍꯩꯗꯦ ꯈꯪꯗꯦ ꯊꯕ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯄꯤ ꯃꯈꯣꯡ ꯊꯤꯟꯗꯨꯅ ꯃꯥꯡꯖꯔꯦ 이마디 망자래 이마게 썩어 까리노 낭을 떠올리면 씹어 아스 까리노 이마디 오덕 뺑기래다고 타바이세 타바오이 냉드래 낭부 찡미니고나도 나트라바디 낭길레 사빌레 있더라브로 이마디 망자래 이마게 썩어 와 썩어 낭부 나오라브로 파이라브로 이마디 망자래다고 까리노 낭부 ꯇꯣꯝꯕꯅ ꯀꯩꯅꯣ ꯏꯃꯥ ꯁꯤꯕꯨ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯊꯕꯛ ꯃꯤ ꯂꯣꯏꯅ ꯅꯨꯄꯤ ꯆꯦꯟꯅꯩ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯃꯥ ꯃꯄꯥꯗꯧꯅ ꯇꯧꯗꯦ ꯏꯃꯥꯁꯦ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯑꯁꯤꯅ ꯌꯥꯎꯕ ꯁꯤꯈꯤ ꯅꯥꯈꯤꯕꯒꯨꯝꯅ ꯇꯥꯖꯧꯕꯂ ꯀꯞꯄꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯅꯠꯇꯦ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣ ꯈꯟꯅꯤ ꯏꯃꯥ ꯌꯦꯡꯅꯤꯡꯗꯦ ꯇꯥꯅꯤꯡꯗꯦꯀꯣ ꯍꯥꯏ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯃꯌꯥꯝꯕꯅ ꯆꯦꯜꯂꯛꯈꯤꯕ ꯅꯨꯄꯤꯗꯣ ꯋꯥ ꯏꯃꯥꯒꯤ ꯑꯆꯧꯕ ꯍꯥꯏꯃ ꯀꯩꯅꯣ ꯏꯃꯥ ꯅꯪꯕꯣ ꯑꯆꯧꯅ ꯆꯦꯜꯂꯛꯄ ꯅꯨꯄꯤꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏ ꯑꯣ ꯃꯩꯇꯩ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯈꯪꯉꯕ꯭ꯔꯣ ꯃꯩꯇꯩ ꯅꯨꯄꯤ ꯅꯠꯇꯤꯌꯦ ꯌꯦꯔꯦ ꯏꯃꯥ ꯃꯩꯇꯩ ꯅꯨꯄꯤ ꯅꯠꯇ꯭ꯔ ꯀꯩꯗꯧꯔꯒꯦ ꯃꯤ ꯐꯔꯗꯤ ꯂꯣꯏꯔꯦ ꯀꯔꯤꯒꯤ ꯃꯤ ꯐꯕꯅꯣ ꯆꯤꯡꯃꯤ ꯅꯨꯄꯤꯅꯤꯅꯦ ꯆꯤꯡꯃꯤ 이마는 ꯄꯥꯝꯖꯈꯤꯗ꯭ꯔꯕ 이마ꯁꯦ ꯃꯩꯇꯩ ꯌꯥꯛ ꯂꯥꯎꯔꯤꯕ ꯅꯨꯄꯤꯅꯦ ꯅꯨꯄꯤ 이마 따닝데다 아마부 어이로 이마 따서우나 빰자래 누시래 하이나 юм세 뿌락lam 고 하라하라 로슬루수 이마 나몽도 로슬루수 따서우나 싱미 누피 이따이 모이나 부실라수 이마 나사 똥마디 마이떼 누피 뿌락라가 로이리 까이 파이 양 빰자래나 뿌락lam 나트로 이마 юм세 부실라게 하두부 아tom바 이마디 콧자루이 해 아토보다 이모토비 콧자비 마티시 난 루홍다바 야드레 아tom바 야다바 야로이고 호이니 이마 하이막 루홍세 하이수 야이데 파이 하이나링ngay 이릭 아마디 파리 상레 타바나 leplau 콘 깔랍나 하이레 헤 나이코 너희니 이몽드 상락바야 야로이 하이버시 하야 썩바 파리야 상고시다 가질라가네 너희라 용아시다기 낭낭아 모이 하라가 누피시 티도코 마윰다 이마 오이바 숭아 내가 모이 하리버시니고 마코 짜로이 파리 마마기 와이두다 누가이다나 이마 까리노 하이비리부두보 파리 이마네 코이보 юм데 상락바 야로이 하레바니나 상고이시다 에코이니 레이가니 마보 아무가나 이틀 ꯄꯨꯟꯁꯤꯒꯤ ꯍꯤꯡꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯂꯕꯅꯤ ꯑꯗꯨꯒ ꯏꯌꯥꯝꯕꯒꯤ ꯐꯤꯔꯣꯜ ꯆꯥꯔꯣꯜ ꯄꯨꯝꯕ ꯅꯪ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯏꯃꯥꯅ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅ ꯑꯩ ꯆꯪꯉꯔꯣꯏ ꯐꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤꯗꯃꯛ ꯅꯪ ꯏꯃꯥꯕꯨ ꯁꯤꯡꯅꯔꯤꯕꯅꯤꯀꯣ ꯊꯕꯥ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯁꯤꯗ ꯂꯥꯛꯂꯤꯕꯤ ꯃꯃꯣꯡ ꯏꯔꯤꯛ ꯆꯤꯡꯃꯤ ꯅꯤꯉꯣꯜꯅꯤ ꯍꯥꯏꯅ ꯌꯨꯝꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯐꯥꯎꯕ ꯈꯨꯔꯨꯝꯍꯜꯂꯝꯗꯦ ꯏꯔꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟ ꯃꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯄꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯖ ꯁꯪꯒꯣꯏ ꯑꯁꯤꯗ ꯂꯩꯈꯤꯔꯝꯃꯤ ꯏꯀꯨꯏ ꯀꯨꯏꯗ ꯊꯕꯥꯅ ꯁꯤꯟꯗꯨꯅ ꯇꯣꯝꯕ ꯃꯈꯨꯠ ꯆꯥꯕꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯇꯣꯝꯕꯒ ꯈꯪꯅꯖꯕ ꯊꯣꯏꯅꯨꯒ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤ ꯂꯨꯍꯣꯡꯕ ꯍꯌꯦꯡꯗ ꯉꯥꯏꯔꯕ ꯑꯁꯤꯗ ꯊꯕꯥꯅ ꯄꯥꯔꯤ 이마기 ꯄꯥꯔꯤ ꯍꯥꯏ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎ ꯅꯪꯁꯨ ꯌꯨꯝꯗ ꯅꯪꯕꯨꯗꯤ ꯏꯃꯥꯅ ꯆꯪꯉꯛꯄꯗ ꯊꯤꯡꯉꯣꯏꯅꯦ ꯏꯃꯥ ꯅꯃꯧꯒꯩꯒꯤꯗꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯊꯋꯥꯏ ꯌꯥꯎꯗ ꯍꯛꯆꯥꯡ ꯃꯇꯣꯝꯇ ꯀꯔꯝ ꯆꯪꯉꯛꯀꯅꯤ ꯌꯥꯔꯕꯗꯤ ꯏꯃꯥ ꯏꯔꯤꯛꯄꯨꯁꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯦ ꯃꯗꯨꯃ ꯏꯃꯥ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏꯀꯣ 이마는 ꯉꯝꯂꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩꯁꯨ ꯑꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯖꯔꯣꯏ ꯍꯩ ꯑꯆꯧꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯇꯣꯝꯕꯅ ꯇꯥꯆꯧꯅ ꯂꯨꯍꯣꯡꯕ ꯌꯥꯎꯗ꯭ꯔꯗꯤ ꯏꯃꯥ ꯅꯆꯥꯁꯨ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯈꯜꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ ꯊꯕꯥ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯐꯔꯦ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩ ꯌꯥꯁꯦꯟꯅꯔꯒꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤꯅꯥꯏꯒꯨꯝ ꯁꯤꯖꯤꯟꯅꯒꯦ ꯈꯪꯒꯅꯤꯗꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯆꯧꯕ ꯑꯇꯣꯝꯕ ꯌꯦꯡꯉꯣꯏ ꯏꯃꯥ ꯌꯥꯔꯒꯦ ꯅꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯔꯒꯦ ꯏꯃꯧ ꯏꯔꯤꯛꯄꯨ ꯏꯃꯥꯅꯅꯦ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯕꯅꯤ ꯂꯨꯍꯣꯡꯕ ꯌꯥꯎꯁꯤ ꯀꯣ ꯑꯗꯣ ꯑꯆꯧꯕ ꯏꯔꯤꯛ ꯑꯗꯣ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯍꯜꯂꯨꯀꯣ ꯅꯆꯤꯟ ꯅꯅꯥꯎꯗ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯑꯆꯧꯕ ꯑꯋꯥꯠꯄ ꯄꯣꯠꯆꯩ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨ ꯅꯅꯥꯎꯒꯤ ꯂꯨꯍꯣꯡꯕꯁꯦ ꯆꯣꯞꯄ ꯌꯥꯕ ꯅꯠꯇꯦꯀꯣ ꯑꯃꯨꯛꯇ ꯆꯠꯂꯣ ꯑꯆꯧꯕ ꯑꯇꯣꯝꯕ ꯅꯪꯗꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯆꯠꯊꯣꯛꯄ ꯐꯠꯇꯦ ꯑꯗꯨꯅꯅꯦ ꯁꯦ ꯃꯌꯥꯝꯅ ꯌꯨꯝ ꯀꯩ ꯁꯦꯝꯖꯤꯜꯂꯤꯕꯁꯦ ꯅꯪꯁꯨ ꯌꯦꯡꯁꯤꯜꯂꯤꯀꯣ ꯏꯔꯤꯛꯇꯣ
ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥ ꯆꯠꯈꯤ꯫ ꯄꯥꯔꯤꯅ ꯑꯇꯣꯝꯕ ꯏꯃꯥꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯕꯨ ꯆꯪꯍꯜꯂꯤꯅꯤ ꯂꯧꯈꯠꯄꯤꯔꯤ꯫ ꯇꯥꯆꯧ ꯏꯇꯩꯃꯅ ꯇꯥꯔꯗꯤ ꯍꯔꯥꯎꯖꯔꯅꯤ꯫ ꯍꯣꯏ ꯍꯣꯏ ꯑꯩ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ꯫ ꯅꯪꯁꯨ ꯆꯠꯂꯣ ꯑꯩꯁꯨ ꯏꯃꯥ ꯅꯥꯏꯗꯣ ꯑꯃꯨꯛꯇ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯄꯥꯔꯤ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯔꯤꯛ ꯇꯥꯕ꯭ꯔꯣ? ꯇꯥꯏꯌꯦ ꯇꯥꯆꯧ, ꯀꯔꯤ ꯍꯥꯏꯒꯦ? ꯃꯔꯣꯜ ꯈꯣꯏꯇꯛ ꯈꯣꯏꯇꯛ ꯀꯌꯥ ꯅꯨꯡꯁꯤꯅ ꯈꯨꯝꯖꯔꯛꯂꯤꯕ ꯄꯥꯔꯤ ꯃꯣꯃꯣꯟ ꯅꯣꯛꯅ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯔꯦ꯫ ꯏꯃꯥꯅ ꯅꯪꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯤ ꯑꯃꯨꯛꯇ ꯆꯠꯂꯨꯁꯣ꯫ ꯑꯁꯦꯡꯕꯒꯤꯔ ꯇꯥꯆꯧ? ꯑꯁꯦꯡꯕ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯒꯦ꯫ ꯏꯔꯤꯛ ꯇꯥꯍꯥ ꯇꯥꯍꯥ ꯌꯨꯝꯖꯥꯎ ꯇꯝꯅ ꯂꯥꯛꯏ꯫ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇ꯭ꯔꯤꯉꯩ ꯂꯥꯏꯕꯛ ꯀꯠꯆꯩ ꯑꯗꯨꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯊꯕꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩ ꯆꯪꯂꯛꯎ꯫ ꯅꯪꯕꯨ ꯑꯩꯅ ꯌꯨꯝꯗ ꯆꯪꯍꯜꯂꯤꯕꯁꯦ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇꯦ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯆꯪꯍꯟꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯨꯟꯅ ꯇꯥꯎ, ꯅꯪ ꯈꯪꯉꯕ? ꯑꯗꯨꯒ ꯑꯆꯧꯕꯗ ꯅꯪꯅ ꯇꯝꯕꯁꯨ ꯌꯥꯔꯣꯏ꯫ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯑꯃꯠꯇ ꯁꯣꯛꯄ ꯌꯥꯏ꯫ ꯅꯪꯅ ꯁꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛꯇꯣ ꯅꯪꯅ ꯂꯣꯏꯁꯤꯟꯗꯧꯕ, ꯐꯦꯡꯗꯣꯛꯀꯗꯕ, ꯑꯁꯤꯈꯛ ꯅꯪꯒꯤ ꯅꯊꯧ꯫ ꯊꯕꯛꯁꯤ ꯇꯧꯕꯗ ꯅꯪ ꯑꯆꯧꯕ ꯎꯍꯟꯕ ꯈꯪꯍꯟꯕ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯍꯦꯛ ꯑꯆꯧꯕꯅ ꯈꯪꯂꯕ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ, ꯅꯪ ꯈꯪꯉꯨ꯫ ꯆꯠꯂꯣ, ꯑꯁꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯅꯪꯕꯨ ꯀꯧꯕꯅꯤ꯫ ꯏꯔꯤꯛ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗ ꯊꯣꯛꯈꯤꯒꯦ ꯇꯧꯔꯛꯏ꯫ ꯊꯕꯥꯅ ꯑꯃꯨꯛ ꯈꯝꯂꯛꯏ꯫ ꯉꯥꯏꯈꯣ, ꯁꯤ ꯄꯨꯀꯣ꯫ ꯏꯃꯥ ꯌꯥꯔꯅꯤ꯫ ꯌꯥꯕ ꯅꯠꯇꯦ, ꯄꯤꯅꯤꯡꯗꯅ ꯄꯤꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯑꯆꯧꯕꯗ ꯍꯦꯛ ꯇꯝꯂꯕ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯥꯡꯉꯦ ꯂꯨꯍꯣꯡꯕ ꯅꯪꯗꯤ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ, ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯒꯗꯕꯅꯤ꯫ ꯏꯔꯤꯛ ꯊꯕꯥꯅ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯨ ꯍꯟꯅ ꯌꯦꯡꯗ ꯄꯨꯔꯒ ꯂꯥꯛꯏ꯫ ꯄꯥꯔꯤ ꯍꯔꯥꯎꯅ ꯇꯥꯍꯥ ꯇꯥꯍꯥ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯏꯔꯤꯛ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯛꯏ? ꯇꯝꯃꯨ ꯇꯥꯒꯦꯕ ꯁꯤ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ, ꯇꯥꯅꯤꯡꯉꯦꯕ꯫ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯏꯃꯥꯅ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯅ ꯀꯧꯁꯤꯜꯂꯤ ꯇꯨ꯫ ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯄꯤꯔꯛꯏꯅꯤ ꯇꯨ꯫ ꯀꯩꯅꯣ ꯁꯤꯕꯣ? ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ꯫ ꯄꯥꯔꯤ ꯍꯔꯥꯎꯅ ꯏꯔꯤꯛꯀꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯏ꯫ ꯁꯤ ꯐꯝꯃꯨꯕ ꯌꯦꯡꯒꯦ ꯀꯩꯅꯣ ꯁꯤꯕꯣ? ꯏꯔꯤꯛꯁꯨ ꯄꯤꯔꯛꯂꯤꯕ ꯄꯣꯠꯇꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯐꯤꯅꯤ, ꯃꯩꯇꯩꯒꯤ ꯐꯤꯒꯦ ꯐꯅꯦꯛ ꯋꯥꯡꯈꯩ ꯐꯤ ꯐꯖꯕ ꯑꯃꯒ꯫ ꯐꯖꯩꯌꯦ, ꯄꯛꯆꯅꯤꯌꯦ ꯅꯉꯣꯟꯗ ꯌꯥꯝꯅ꯫ ꯏꯔꯤꯛ ꯄꯥꯔꯤꯒꯤ ꯃꯇꯧ ꯑꯗꯨꯒ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯍꯤꯛ ꯍꯤꯛ ꯊꯤꯡꯕ ꯉꯝꯗ ꯀꯞꯊꯣꯔꯛꯏ꯫ ꯑꯩꯒꯤ ꯀꯞꯄꯤꯅꯣ ꯅꯪꯕꯨ? ꯁꯤ ꯀꯞꯀꯅꯨ, ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯇꯥꯆꯧ, ꯑꯩꯅ ꯀꯞꯄꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯒꯤꯅꯤ, ꯏꯃꯥꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯕꯒꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯁꯤꯗꯤ ꯑꯉꯧꯕꯤ, ꯀꯞꯀꯅꯨꯁꯤ꯫ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯅꯪꯅ ꯀꯞꯄ ꯎꯕꯁꯦ꯫ ꯁꯤ ꯀꯞꯀꯅꯨ꯫ ꯑꯩ ꯀꯞꯄꯔꯣꯏ꯫ ꯄꯥꯔꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯍꯪꯂꯛꯏ꯫ ꯑꯗꯣ ꯏꯃꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ ꯁꯦꯡꯅ ꯍꯥꯏꯌꯨꯁꯦ꯫ ꯏꯔꯤꯛ ꯈꯨꯝꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯂꯩ꯫ ꯄꯥꯔꯤꯁꯨ ꯑꯆꯝꯕ ꯅꯠꯇꯦ, ꯂꯣꯏꯅ ꯈꯪꯕ ꯍꯩꯕ ꯃꯤꯅꯤ꯫ ꯃꯤꯠꯅ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗ ꯎꯈ꯭ꯔꯕꯅꯤ ꯏꯔꯤꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅ ꯊꯣꯛꯂꯛꯄ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯪꯂꯨꯔꯕꯗꯤ ꯏꯔꯤꯛꯅ ꯀꯩꯁꯨ ꯍꯥꯏꯔꯛꯂꯣꯏ, ꯂꯣꯠꯁꯤꯟꯈꯤꯅꯤ ꯈꯟꯅ ꯍꯪꯗꯕꯅꯤ꯫ ꯍꯧꯖꯤꯛꯇ ꯇꯞꯅ ꯊꯦꯝꯗꯨꯅ ꯍꯥꯏꯌꯨ ꯏꯔꯤꯛ, ꯑꯩꯁꯤ ꯅꯄꯨꯔꯣꯏꯕꯅꯤ, ꯋꯥ ꯂꯣꯠꯄ ꯇꯧꯍꯩꯗꯦ꯫ ꯅꯄꯨꯔꯣꯏꯕꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯏꯔꯤꯛ, ꯅꯪꯁꯨ ꯑꯩꯒꯤ ꯊꯋꯥꯏꯅꯤ꯫ ꯍꯥꯏꯌꯨꯁꯦ, ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯑꯃꯗ ꯆꯤꯊꯗꯅ꯫ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯕꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ, ꯏꯃꯤꯠꯇ ꯏꯆꯥ ꯎꯕ ꯐꯪꯗꯧ ꯃꯥꯟꯗꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕ ꯍꯥꯏꯗ꯭ꯔꯗꯤ꯫ ꯑꯩꯅ ꯁꯨꯝꯅ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯊꯋꯥꯏ ꯅꯪꯅ ꯆꯠꯂꯨꯕꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯏꯔꯤꯛ ꯄꯥꯈꯠꯂꯛꯏ꯫ ꯑꯁꯦꯡꯕ ꯍꯥꯏꯔꯨꯔꯦ꯫ ꯄꯥꯔꯤ ꯁꯥꯎꯗꯨꯅ ꯃꯃꯥꯗ ꯉꯥꯡꯈꯤꯕ ꯂꯨꯍꯣꯡꯕ ꯀꯥꯏꯕ, ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯃꯥ ꯃꯆꯥ ꯂꯩꯖꯔꯝꯕꯁꯤꯗ ꯑꯃꯨꯛ ꯂꯥꯞꯊꯣꯛꯅꯈꯤꯕ꯫ ꯑꯣꯏꯗꯕ ꯉꯥꯡꯉꯦ, ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯣꯏ ꯍꯥꯏꯔꯤ꯫ ꯏꯔꯤꯛ ꯇꯧꯐꯝ ꯈꯪꯗ ꯂꯩ꯫ ꯍꯥꯏꯌꯨ ꯏꯔꯤꯛ꯫ ꯏꯔꯤꯛ ꯇꯞꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯏꯔꯤꯛ ꯈꯣꯟ ꯀꯟꯅ ꯄꯥꯔꯤ ꯏꯔꯤꯛꯄꯨ ꯀꯧꯔꯛꯏ꯫ ꯏꯔꯤꯛꯁꯨ ꯇꯁꯦꯡꯅ ꯀꯤꯔꯤ꯫ ꯇꯞꯅ ꯇꯥꯆꯧ, ꯍꯥꯟꯅ ꯋꯥꯁꯛꯄꯤꯌꯨ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯩꯅ ꯍꯥꯏꯕ ꯏꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯒ ꯍꯥꯏꯖꯒꯦ, ꯇꯁꯦꯡꯅ ꯑꯩꯁꯨ ꯂꯣꯠꯁꯤꯟꯕ ꯄꯥꯝꯂꯕ ꯋꯥꯁꯦ ꯇꯥꯆꯧꯗ ꯃꯤꯅꯝꯕꯗꯨ ꯄꯥꯝꯖꯗꯦ꯫ ꯑꯩꯗꯤ ꯑꯄꯪꯕꯤꯅꯤ, ꯋꯥꯁꯛꯄꯤꯌꯨ꯫ ꯋꯥꯁꯛꯏ ꯑꯩ, ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯒꯦ, ꯂꯣꯏꯅ ꯏꯟꯒꯦ꯫ ꯁꯤ ꯍꯥꯏꯌꯨ꯫ ꯏꯔꯤꯛ ꯊꯕꯥꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯂꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯃꯥꯕꯨ ꯐꯔꯦ ꯈꯜꯂꯨꯕ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯝꯕꯁꯤꯗ ꯁꯥꯎꯒꯠꯂꯛꯏ꯫ ꯇꯥꯆꯧ, ꯑꯗꯨꯝꯅ ꯁꯥꯎꯒꯅꯨ, ꯋꯥꯁꯛꯄꯤꯈ꯭ꯔꯕꯗꯥꯏ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯕꯤꯒꯅꯨ꯫ ꯑꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕꯤꯌꯨ, ꯏꯃꯥꯗꯁꯨ ꯀꯔꯤꯁꯨ ꯈꯟꯕꯤꯅꯨ, ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯒꯨꯝ ꯑꯗꯨꯝ ꯂꯩꯕꯤꯌꯨ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏꯌꯦ꯫ ꯇꯥꯆꯧ, ꯑꯩꯒꯤꯗꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩꯕꯤꯕ, ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯂꯣꯏꯔꯦ꯫ ꯐꯔꯦ ꯏꯔꯤꯛ, ꯑꯩ ꯂꯨꯍꯣꯡꯕ ꯌꯥꯎꯔꯒꯦ, ꯑꯗꯨꯕꯨ ꯏꯃꯥꯅ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯅꯪ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯌꯨ꯫ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯌꯥꯔꯒꯦ ꯏꯔꯤꯛ꯫ ꯍꯥꯏꯖꯕ ꯈꯛꯅꯤ ꯄꯥꯔꯤ,
ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕꯅ ꯂꯣꯏꯔꯕꯅꯤ ꯃꯁꯥꯗꯣ꯫ ꯃꯥꯒꯤ ꯅꯨꯄꯤ ꯃꯅꯥꯎꯒꯤ ꯈꯟ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯅ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ, "ꯍꯩ ꯑꯆꯧꯕꯗꯤ?" "ꯏꯃꯥ ꯄꯣꯠꯆꯩ ꯂꯧꯕ ꯆꯠꯈꯤꯌꯦ." "ꯐꯩ ꯑꯗꯣ ꯅꯪ ꯑꯆꯧꯕꯗ ꯍꯥꯏꯗꯦꯀꯣ ꯑꯃꯇ?" "ꯍꯥꯏꯖꯗꯦ ꯅꯃꯧ ꯀꯔꯤꯁꯨ ꯍꯥꯏꯗꯦ." "ꯐꯩ ꯍꯥꯏꯖꯗ꯭ꯔꯤꯕꯗꯣ꯫ ꯂꯥꯎ ꯊꯕꯛ ꯂꯩꯌꯦ ꯑꯃꯨꯛꯇ ꯇꯧꯔꯣ ꯂꯥꯎ, ꯐꯤ ꯈꯔ ꯁꯨꯗꯧ ꯂꯩ, ꯁꯨꯔꯨ ꯂꯥꯎꯕ ꯊꯨꯅ ꯅꯪ." "ꯍꯣꯏ ꯏꯃꯥ." "ꯑꯆꯧꯕ ꯂꯥꯛꯇ꯭ꯔꯤꯉꯩ ꯂꯣꯏꯁꯤꯜꯂꯣ ꯁꯠ, ꯈꯪꯂꯕ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯏꯔꯤꯛꯅ ꯋꯥ ꯑꯃꯗꯤ ꯂꯣꯠꯈꯤ ꯄꯥꯔꯤꯗ ꯊꯕꯥꯅ ꯍꯥꯏꯕ ꯀꯣꯜꯂꯨꯈꯥꯛ ꯆꯒꯨꯝ ꯂꯣꯏꯁꯤꯟꯕ ꯐꯦꯡꯕ ꯑꯁꯤꯃꯗꯤ ꯍꯥꯏꯈꯤꯗꯦ꯫ ꯏꯔꯤꯛꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯖꯕ ꯋꯥꯈꯜ ꯑꯃ ꯈꯟꯈꯤ꯫ ꯏꯃꯥ ꯁꯛꯄꯤ ꯏꯅꯦꯝꯅ ꯆꯥꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯂꯣꯏꯁꯤꯟꯕ ꯐꯦꯡꯕꯁꯤ ꯃꯤꯅꯥꯏꯒꯨꯝꯕ ꯅꯠꯇꯦ, ꯃꯃꯥꯒꯤ ꯁꯦꯕꯥ ꯇꯧꯖꯕꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯑꯁꯨꯝꯅ ꯑꯌꯥꯝꯕ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯟꯅ ꯊꯕꯥꯅ ꯏꯔꯤꯛꯄꯨ ꯁꯤꯖꯤꯟꯅꯩ꯫ ꯇꯣꯝꯕ ꯈꯪꯏ ꯎꯏ, ꯃꯥꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯗꯕꯅ ꯐꯅ ꯈꯜꯂꯨꯏ꯫ ꯄꯥꯔꯤꯗꯁꯨ ꯏꯁꯝ ꯁꯝꯅ ꯇꯝꯖꯔꯨꯏ꯫ "ꯇꯥꯆꯧ, ꯍꯟꯗꯛꯇꯤ ꯏꯇꯩꯃꯒ ꯏꯃꯥꯒ ꯌꯥꯝ ꯌꯥꯅꯈ꯭ꯔꯦ. ꯏꯇꯩꯃꯁꯤ ꯌꯥꯝ ꯐꯩꯅꯦ. ꯌꯦꯡꯉꯣ, ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯅ ꯇꯧꯔꯦ. ꯏꯃꯥꯗ ꯃꯅꯥ ꯑꯝꯇ ꯍꯦꯛ ꯇꯧꯍꯟꯗꯦ. ꯐꯤꯒꯁꯦ ꯈꯤꯇꯪ ꯃꯣꯠꯄ ꯂꯩꯕ ꯌꯥꯗꯦ, ꯏꯇꯩꯃꯅ ꯁꯠ ꯁꯨꯗꯦ. ꯏꯇꯩꯃꯁꯦ ꯋꯥꯗꯤ ꯋꯥꯔꯝꯅꯤꯕꯨ ꯇꯥꯆꯧ. ꯏꯃꯥꯅ ꯑꯁꯨꯝꯅ ꯌꯥꯗꯨꯅ ꯍꯔꯥꯎꯔꯒ ꯂꯩꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯖꯩ." ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯁꯥꯎꯅ ꯏꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯇꯣꯝꯕꯁꯨ ꯀꯩꯅꯣ ꯍꯥꯏꯅ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯏꯔꯤꯛꯅ, "ꯇꯥꯆꯧ." "ꯍꯩ ꯀꯔꯤꯒꯤ ꯇꯥꯆꯧ? ꯅꯪꯕꯨ ꯆꯠꯊꯣꯛꯇꯦ ꯌꯨꯝꯗ ꯂꯩ ꯍꯥꯏꯗꯥꯏꯅꯦ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤꯕ? ꯍꯥ? ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯣ? ꯅꯈꯨꯠ ꯆꯥꯔꯣꯏꯅ ꯅꯪꯅ ꯄꯥꯏꯔꯝ ꯄꯣꯠ ꯑꯝꯇ ꯊꯦꯡꯕ ꯅꯠꯇꯦ. ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥꯅ ꯇꯧꯁꯤꯟꯅꯕ ꯅꯪꯕꯨ ꯂꯨꯅ ꯇꯧꯕ ꯁꯥꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ. ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩ ꯈꯪꯍꯟꯗꯅ ꯊꯕꯛ ꯇꯧꯔꯝꯂꯤꯕꯁꯦ? ꯑꯩ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ? ꯏꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯃꯧꯃꯛꯅꯤ ꯈꯜꯂꯕꯗꯤ ꯌꯥꯏ. ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯊꯤꯡꯉꯣꯏ. ꯑꯗꯨꯕꯨ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯒ ꯅꯪꯕꯨ ꯊꯕꯛ ꯁꯤꯖꯤꯟꯅꯕ ꯏꯔꯤꯛ ꯑꯩ ꯄꯥꯝꯗꯦ." ꯏꯔꯤꯛ ꯀꯞꯇꯨꯅ, "ꯇꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯣ. ꯑꯩ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯦ. ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ, ꯃꯤꯅꯥꯏꯒꯨꯝꯅ ꯈꯟꯕꯤꯒꯅꯨ." "ꯀꯔꯤꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ? ꯅꯪꯕꯨ ꯃꯥꯡꯉꯦ ꯍꯥꯏꯅ ꯅꯪꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯕꯗꯤ ꯂꯥꯏꯔꯗꯅ ꯏꯁꯤꯡ ꯈꯨꯌꯥꯝ ꯊꯛ, ꯑꯗꯨꯒ..." ꯄꯥꯔꯤ ꯋꯥ ꯃꯈꯥ ꯇꯥꯗꯦ. ꯇꯣꯝꯕꯁꯨ ꯂꯣꯏꯅ ꯇꯥꯔꯦ, ꯈꯪꯗꯦ꯫ ꯀꯔꯤ ꯏꯃꯥ ꯅꯪꯁꯤ ꯐꯔꯦ ꯈꯟꯅ ꯑꯩꯗꯤ ꯂꯩꯔꯒ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗꯕ, ꯏꯇꯩꯃꯕꯨ ꯀꯧꯔꯒ ꯊꯕꯛ ꯁꯤꯖꯤꯟꯅꯕ? ꯑꯣ ꯐꯠꯇꯦꯗ ꯏꯃꯥ ꯅꯪꯁꯦ." ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯕꯥꯗꯤ ꯈꯪꯂꯝꯗꯦ ꯃꯆꯥꯁꯤꯡ ꯈꯪꯈ꯭ꯔꯦ ꯍꯥꯏꯕ꯫ ꯇꯞꯅ ꯕꯤꯃꯣꯜꯒꯤ ꯁꯪꯒꯥꯏ ꯑꯁꯤ ꯃꯤ ꯇꯤꯟꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯔꯛ ꯑꯁꯤꯗ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇꯒꯤ ꯅꯥꯏꯇꯣꯝ ꯇꯥꯔꯤꯕ ꯃꯍꯥꯛꯅꯤ꯫ ꯐꯃꯨꯡꯗ ꯇꯥꯁꯤꯟꯗꯨꯅ ꯃꯄꯤꯔ ꯆꯦꯟꯅ ꯅꯤꯡꯉꯝꯗ ꯀꯞꯂꯤꯕ ꯏꯔꯤꯛ ꯃꯄꯨꯔꯣꯏꯕꯅ ꯆꯪꯂꯛꯄꯗꯨꯗ ꯃꯄꯤ ꯇꯩꯊꯣꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ? ꯀꯞꯄꯤꯔꯣ?" "ꯀꯞꯇꯦ. ꯑꯩꯗꯤ ꯀꯔꯤꯒꯤ ꯀꯞꯀꯅꯤ ꯇꯥꯆꯧ?" "ꯑꯩ ꯈꯪꯉꯤ ꯅꯪ ꯁꯣꯏꯗꯅ ꯀꯞꯅꯤꯡꯂꯝꯒꯅꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯏꯔꯤꯛ ꯀꯩꯁꯨ ꯈꯟꯖꯤꯟꯒꯅꯨ. ꯅꯪꯕꯨ ꯁꯣꯏꯗꯅ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯏꯃꯥꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯅꯤ." "ꯇꯥꯆꯧ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯂꯝ ꯄꯨꯝꯅꯃꯛꯇꯒꯤ ꯇꯥꯆꯧꯅ ꯍꯦꯜꯂꯤ ꯈꯟꯅ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄꯅꯤ. ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯤꯌꯦ, ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯩꯇꯦ. ꯏꯃꯥꯅ ꯁꯥꯎꯔꯤꯕꯁꯦ ꯁꯥꯎꯐꯝ ꯊꯣꯛꯄꯅꯤ ꯇꯥꯆꯧ. ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕꯗꯤ ꯆꯪꯍꯜꯂꯤ. ꯃꯁꯤꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯦ ꯇꯥꯆꯧ." ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜꯅ ꯃꯔꯣꯜ ꯈꯣꯏꯔꯤ ꯀꯞꯂꯨꯕꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯄꯥꯔꯤ ꯏꯔꯤꯛꯄꯨ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯏꯔꯤꯛ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯅꯤ, ꯈꯪꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯄꯥꯔꯤꯅ ꯑꯗꯨ ꯑꯗꯥ ꯊꯤꯗꯅ꯫ "ꯑꯗꯣ ꯏꯔꯤꯛ, ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯕꯨ ꯌꯥꯎꯍꯟꯗꯦ ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯒꯅꯨ. ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯌꯥꯎꯗꯕ ꯀꯩꯁꯨ ꯅꯠꯇꯦ. ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯗꯨꯅꯤ. ꯃꯌꯥꯝꯅ ꯂꯥꯡꯉꯤꯁꯦ ꯅꯪꯁꯨ ꯉꯥꯏꯍꯥꯛ ꯊꯣꯛꯇꯨꯅ ꯌꯥꯎꯁꯤꯜꯂꯨ, ꯅꯠꯇ꯭ꯔꯒ ꯑꯩ ꯆꯥꯅꯕꯁꯤ ꯂꯧꯔꯥ? ꯌꯨꯝꯗꯅꯤ, ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ." "ꯑꯩ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ. ꯑꯩꯈꯣꯏ ꯇꯣꯝꯕꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯐꯪꯗꯕꯁꯦ ꯇꯁꯦꯡꯅ ꯑꯩ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯕꯨ ꯏꯅꯥꯎꯒꯤ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯟꯈꯠꯂꯛꯄ ꯅꯨꯃꯤꯠꯁꯤꯗ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜ ꯂꯩꯅ ꯈꯔꯝꯅ ꯌꯥꯎꯒꯅꯤ. ꯑꯩ ꯊꯣꯛꯑꯔꯣꯏꯒꯦ, ꯁꯤꯗ ꯁꯨꯝ ꯂꯩꯒꯦ. ꯏꯃꯥꯅꯁꯨ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯊꯣꯛꯑꯁꯨ ꯍꯣꯔꯦꯟ ꯇꯞꯅ ꯃꯌꯥꯝ ꯍꯟꯅꯈ꯭ꯔꯒ ꯊꯣꯛꯀꯦ." "ꯑꯩ ꯈꯪꯉꯤ ꯅꯪꯅ ꯏꯅꯥꯎꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ. ꯅꯅꯥꯎ ꯅꯨꯄꯤꯗꯨꯁꯨ ꯌꯥꯝ ꯐꯩ ꯍꯥꯏ. ꯁꯣꯏꯗꯅ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ. ꯊꯥꯏꯅꯗꯒꯤ ꯏꯃꯥꯁꯦ ꯏꯁꯣꯔꯕꯨ ꯌꯥꯝ ꯅꯤꯡꯖꯕꯅꯤ. ꯑꯃꯥꯡ ꯑꯁꯦꯡ ꯌꯥꯝ ꯈꯩꯖꯩ. ꯙꯔꯃꯗ ꯂꯨꯞꯄ ꯏꯃꯥꯅꯤ. ꯏꯃꯥꯒꯤꯁꯨ ꯑꯁꯣꯏꯕ ꯑꯃꯗꯤ ꯂꯩ, ꯑꯩꯁꯨ ꯈꯪꯉꯤ. ꯃꯁꯤꯗ ꯀꯥ ꯍꯦꯟꯅ ꯅꯪꯅꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ. ꯅꯪꯁꯨ ꯑꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯟꯗꯣꯛꯄ ꯉꯝꯗꯕ ꯏꯃꯥꯁꯦ ꯁꯣꯏꯗꯅ ꯋꯥꯈꯜ ꯇꯥꯔꯛꯈꯤꯅꯤ. ꯅꯪꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯛꯈꯤꯅꯤ. ꯀꯞꯀꯅꯨ,
ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯈꯟꯒ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯑꯩꯁꯨ ꯁꯥꯎꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤ ꯇꯨꯃꯤꯟ ꯈꯥꯡꯕ ꯇꯥꯕꯅꯤ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦ ꯇꯥꯁꯣꯒꯤ ꯅꯥꯛꯇ ꯂꯩꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯇꯥꯁꯣ ꯅꯪꯗꯤ ꯑꯩꯒꯤ ꯏꯁꯣꯔꯅꯤ ꯅꯪꯅ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯑꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯂꯤꯕꯅꯤ ꯇꯥꯁꯣ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯅꯪꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ ꯇꯥꯁꯣ ꯑꯗꯨꯅꯤ ꯑꯗꯨꯝꯅ ꯈꯟꯗꯧꯅꯤ ꯑꯗꯣ ꯑꯩ ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ ꯑꯩꯁꯨ ꯅꯪꯁꯦ ꯃꯄꯣꯛ ꯈꯨꯗꯤꯡ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯔꯤꯛ ꯑꯣꯏꯅ ꯑꯗꯨꯃꯛ ꯐꯪꯖꯒꯦ ꯑꯗꯣ ꯂꯩꯔꯝꯃꯨꯀꯣ ꯀꯨꯏꯔꯣꯏꯕ ꯉꯥꯛꯇꯪ ꯀꯣ ꯄꯥꯔꯤ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯔꯤꯛ ꯍꯦꯟꯅ ꯀꯞꯂꯛꯏ ꯑꯄꯥ ꯑꯃ ꯅꯣꯏꯅ ꯆꯥꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯑꯩꯗꯤ ꯑꯄꯥ ꯑꯃꯕꯨ ꯌꯥꯝ ꯅꯤꯡꯁꯤꯡꯉꯦ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅ ꯍꯦꯜꯂꯦ ꯅꯈꯣꯏꯕꯨ ꯅꯤꯡꯁꯤꯡꯕ ꯅꯆꯥ ꯂꯝꯍꯦꯟꯕꯤ ꯑꯩꯕꯨ ꯅꯈꯣꯏꯅ ꯋꯥꯔꯧꯕ꯭ꯔꯣ ꯅꯣꯏꯅ ꯑꯩꯕꯨ ꯏꯟꯗꯦ ꯍꯥꯏꯅ ꯑꯄꯥ ꯑꯃ ꯅꯆꯥ ꯈꯨꯜꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯄꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯑꯩ ꯑꯃ ꯅꯆꯥ ꯇꯧꯕꯤꯒꯦ ꯏꯃꯥ ꯋꯥꯅꯤꯌꯦ ꯏꯃꯥꯒꯤ ꯏꯔꯤꯛ ꯌꯥꯔꯦ ꯏꯃꯥ ꯑꯗꯨꯝ ꯇꯧꯒꯦ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯉꯁꯤ ꯇꯝꯗ ꯆꯠꯅꯤ ꯍꯥꯏꯕꯗꯣ ꯊꯦꯡꯈꯤꯅꯤꯅꯦ ꯇꯝꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯕ ꯑꯃꯔꯣꯝꯗꯅ ꯐꯠꯇꯕ ꯑꯃ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯂꯣꯏꯅ ꯂꯩ ꯇꯝꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯨꯜꯗꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯣ ꯑꯃ ꯑꯩꯗꯤ ꯈꯪꯗꯦ ꯇꯝꯗ ꯌꯥꯝ ꯂꯩꯅꯤꯡꯕ ꯍꯌꯦꯡ ꯌꯨꯝ ꯄꯥꯜꯂꯁꯨ ꯑꯩꯗꯤ ꯇꯝꯗ ꯄꯥꯟꯅꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯥꯗꯤ ꯂꯩꯔꯣꯏ ꯍꯩ ꯅꯨꯄꯥ ꯇꯥꯔꯒ ꯅꯪꯕꯨ ꯉꯥꯡꯕꯤꯒꯅꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯀꯣ ꯅꯄꯥꯅ ꯅꯪꯒꯤꯗꯤ ꯈꯨꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯩꯒ ꯂꯨꯍꯣꯡꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯂꯝꯍꯦꯟꯕ ꯌꯥꯗꯦ ꯏꯆꯥꯗꯤ ꯑꯁ ꯑꯃ ꯃꯗꯨ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯆꯠꯄꯤꯒꯦ ꯇꯝꯗ ꯍꯩ ꯅꯤꯡꯊꯤꯅ ꯆꯠꯂꯨꯀꯣ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯍꯩ ꯀꯔꯤ ꯋꯥꯈꯜꯗ ꯃꯪꯂꯤꯕꯅꯣ ꯑꯩꯅ ꯀꯧꯕ ꯇꯥꯗ꯭ꯔꯤꯁꯦ ꯅꯪ ꯍꯩ ꯇꯥꯗ꯭ꯔꯅꯦ ꯅꯪꯕꯨ ꯀꯧꯔꯤꯁꯦ ꯏꯔꯤꯛ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ ꯊꯣꯡꯖꯤꯜꯗ ꯂꯦꯞꯇꯨꯅ ꯃꯃꯥ ꯊꯕꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯨꯅ ꯃꯀꯣꯛꯇ ꯐꯤ ꯀꯨꯞꯇꯨꯅ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕ꯭ꯔꯥ ꯅꯃꯧ ꯇꯥꯖꯍꯧꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯍꯩ ꯇꯥꯅꯤꯡꯗꯦ ꯌꯦꯡꯉꯣꯏ ꯃꯤ ꯄꯣꯝ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯆꯥꯏꯔꯤ ꯈꯣꯠꯂꯤ ꯃꯌꯥꯝꯁꯦ ꯂꯣꯏꯁꯤꯜꯂꯨ ꯌꯥꯝ ꯊꯨꯅ ꯈꯪꯉꯕ ꯃꯣꯂꯤ ꯌꯦꯡꯅꯤꯡꯗꯦ ꯌꯥꯝꯅ ꯑꯆꯧꯕ ꯎꯔꯁꯨ ꯉꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯎꯀꯣ ꯏꯔꯤꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯇꯨꯅ ꯁꯨꯃꯥꯡ ꯇꯝꯅ ꯂꯥꯛꯇꯨꯅ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯆꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯏꯆꯦ ꯎꯗꯦꯅ ꯊꯤꯔꯣꯏꯅꯤ ꯏꯆꯦꯅ ꯁꯤꯗ ꯂꯩꯔꯝꯃꯤ ꯏꯆꯦ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯊꯣꯏꯅꯣ ꯏꯆꯦ ꯑꯁꯤ ꯂꯣꯏꯁꯤꯟꯕꯅꯤ ꯅꯪꯕꯨ ꯏꯆꯦꯗ ꯀꯔꯤ ꯍꯥꯏꯒꯦꯔꯣ ꯏꯆꯦ ꯑꯩꯒ ꯀꯣꯟꯅ ꯇꯞꯅ ꯂꯣꯏꯁꯤꯜꯂꯁꯦꯕ ꯍꯥꯟꯅ ꯑꯝꯇ ꯂꯥꯛꯑꯣꯕ ꯍꯣꯏ ꯏꯔꯤꯛ ꯃꯅꯥꯎꯅꯨꯄꯤ ꯊꯣꯏꯅꯨꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯏꯆꯦ ꯑꯩꯒꯤꯗꯤ ꯏꯆꯦ ꯂꯩꯇꯦ ꯏꯈꯥꯗ ꯏꯅꯥꯎ ꯑꯃꯁꯨ ꯂꯩꯇꯦ ꯏꯆꯦꯅ ꯑꯩꯒꯤꯗꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯌꯨꯝꯁꯤꯗ ꯏꯆꯦꯅ ꯍꯥꯟꯅ ꯂꯩꯕꯅꯤ ꯑꯩꯗꯤ ꯉꯁꯤꯗ ꯂꯥꯛꯄꯅꯤ ꯈꯪꯗ ꯍꯩꯇ ꯄꯨꯝꯕ ꯏꯆꯦꯅ ꯇꯥꯛꯄꯤꯌꯨ ꯏꯆꯦꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯏꯆꯦ ꯀꯩꯁꯨ ꯈꯟꯖꯤꯟꯕꯤꯒꯅꯨꯀꯣ ꯑꯗꯣ ꯏꯆꯦꯁꯦ ꯏꯃꯥꯅ ꯏꯆꯦꯒꯩꯒ ꯄꯨꯟꯅ ꯁꯥꯕꯤꯔꯛꯄꯅꯤ ꯃꯧ ꯑꯅꯧꯕꯤꯅ ꯉꯥꯡꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯅ ꯏꯆꯦ ꯏꯕꯥꯅꯤꯒꯤ ꯄꯨꯟꯅ ꯁꯥꯔꯛꯄ ꯏꯅꯥꯎ ꯑꯩꯒꯤꯗꯤ ꯌꯥꯅꯤꯌꯦ ꯑꯩꯒꯤ ꯂꯩ ꯃꯆꯥ ꯇꯁꯧꯅ ꯁꯥꯕꯤꯕ ꯁꯤꯅ ꯌꯥꯈ꯭ꯔꯦ ꯂꯤꯛꯁꯨ ꯁꯤꯅ ꯌꯥꯔꯦ ꯅꯪꯒꯤꯗꯨꯃꯛ ꯑꯣꯏꯖꯧꯀꯣ ꯌꯥꯗꯦ ꯏꯆꯦ ꯑꯗꯨꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯣꯕ ꯁꯦ ꯁꯅꯥꯁꯨ ꯂꯤꯛꯁꯨ ꯈꯨꯗꯣꯞꯁꯨ ꯈꯨꯖꯤꯁꯨ ꯆꯞ ꯃꯥꯟꯅꯒꯗꯕꯅꯤ ꯑꯩꯒ ꯃꯥꯟꯅꯕꯅꯤ ꯇꯨ ꯏꯃꯥꯅ ꯏꯆꯦ ꯄꯨꯔꯒ ꯅꯣꯡꯃ ꯀꯣꯏꯔꯛꯑꯣꯅ ꯍꯥꯏꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯃꯌꯥꯝꯁꯤ ꯂꯣꯏꯔꯒ ꯊꯥ ꯐꯥꯕꯒꯤꯗꯨꯗ ꯄꯨꯟꯅ ꯆꯠꯁꯤꯀꯣ ꯏꯆꯦ ꯐꯔꯦ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯏꯆꯦ ꯂꯧꯔꯒꯦ ꯑꯗꯣ ꯏꯆꯦ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯒꯦ ꯅꯪ ꯄꯣꯊꯥꯔꯣꯆꯣ ꯏꯅꯥꯎ ꯋꯥꯔꯝꯃꯅꯤ ꯏꯆꯦ ꯋꯥꯗꯦꯗ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯑꯩꯒ ꯂꯥꯛꯑꯣ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨꯁꯨ ꯌꯥꯎꯁꯤꯜꯂꯤ ꯏꯔꯤꯛꯅ ꯈꯥꯝꯖꯩ ꯊꯣꯏꯅꯨ ꯇꯥꯗꯦ ꯊꯕꯥ ꯊꯣꯛꯂꯛꯇꯨꯅ ꯍꯩ ꯏꯃꯧ ꯑꯇꯣꯝꯕꯤꯌꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯆꯣ ꯄꯣꯊꯥꯖꯔꯨꯔꯣ ꯊꯕꯛꯁꯤꯡꯁꯦ ꯅꯪ ꯇꯧꯔꯅꯨ ꯌꯥꯔꯦꯅꯦ ꯅꯪꯕꯣ ꯍꯦ ꯃꯁꯤ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯂꯥꯛꯄ ꯅꯅꯥꯎ ꯅꯨꯄꯤꯁꯤ ꯊꯕꯛ ꯇꯧꯍꯜꯂꯤꯕꯁꯦ ꯅꯪ ꯀꯌꯥꯝ ꯊꯕꯛ ꯁꯨꯅꯤꯡꯗꯒꯦ ꯍꯥ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯤꯛꯄꯨ ꯐꯨꯏ ꯏꯔꯤꯛꯅ ꯄꯥꯏꯔꯝꯕ ꯊꯣꯏꯅꯨꯅ ꯄꯤꯔꯝꯕ ꯁꯅꯥꯁꯤꯡꯁꯨ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯛꯏ ꯍꯩꯃ ꯀꯩꯅꯣ ꯃꯁꯤꯕꯣ ꯍꯩ ꯃꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥ ꯀꯗꯥꯏꯗꯒꯤꯅꯣ ꯃꯁꯤꯕꯣ ꯍꯔꯦ ꯅꯪꯕꯨ ꯍꯨꯔꯥꯟꯕꯒ ꯌꯥꯝ ꯍꯩꯔꯦꯅ ꯅꯪꯗꯤ ꯏꯃꯥ ꯏꯆꯦꯗ ꯀꯩꯅꯣ ꯇꯧꯕꯤꯔꯤꯗꯨꯕꯣ ꯏꯆꯦꯗ ꯑꯩꯅ ꯄꯤꯕꯅꯤ ꯌꯨꯝꯒꯤ ꯏꯃꯥꯅ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯗꯨꯒ ꯊꯕꯛꯁꯤꯡꯁꯦ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯅ ꯂꯣꯏꯁꯤꯟꯕꯅꯤ ꯏꯆꯦꯅ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦ ꯍꯩꯃ ꯏꯃꯥꯗꯤ ꯈꯪꯂꯨꯗ꯭ꯔꯦ ꯆꯪꯉꯨ ꯉꯁꯤꯗ ꯌꯨꯝꯁꯤ ꯂꯥꯛꯄꯅꯤ ꯊꯦꯡꯉꯦ ꯄꯣꯊꯥꯖꯔꯨꯔꯣ ꯏꯃꯥꯒ ꯅꯆꯦꯒ ꯂꯣꯏꯁꯤꯟꯍꯧꯔꯒꯦ ꯆꯪꯉꯨ ꯍꯣꯏ ꯏꯃꯥ ꯊꯣꯏꯅꯨ ꯍꯦꯛ ꯆꯪꯈꯤꯕꯒ ꯊꯕꯥꯅ ꯍꯩꯈ꯭ꯔꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯩꯕꯁꯦ ꯏꯃꯧ ꯑꯁꯤꯗ ꯇꯧꯔꯒ ꯅꯪ ꯁꯤ ꯁꯅꯥꯁꯤꯡꯁꯤ
เล่าหรือมันน่าจะนังนะฮะไอ้เนี่ยนุ้ยกับสังทกสังสินตัวปั๊มลักจีสังมีเรื่องนุ้ยอยากจะเรียบเบียบอะอิมาไอ้ดีลูกเซรอยน์ให้ปะเนี่ยยุ่งสิเด้อจักปีกันว่าให้กันอิมาไอ้บุบบิโอใจบิโอแต่ส่งนัดอะไรครั้งเลยก็ดูไงคิดว่าอย่าดิให้ใครกับสินเหล่าสินนะบะถ้าบอกสิ่งเสียลุสิลุข้างหลับละตุ้มมันก็อยากคิดว่าอาศิลุสิลับจับดินะให้ยังนิ่งเดียนเห็นมาสักอาเซียให้ตัวงานจารสุไอ้คนกับสักคุมปุ่นจสุฮานากุมไอ้คนน่ะสาบิโกลุคักลุสิมเพียงบะนั่งโตก็ต้องข้างหลับละมองหลักละบะสุอะดูก็สาวบดีข้างงานไปยันข้างเงตันละฮันจินไอ้บัวให้นั่นน่ะแกนตานะสิอาเซียเริ่มละก็ทบายมุงสังคีอิริกตับนะอิมานะกระมังมาตำดะน้ำมันไว้บนโลกสิ้นบีกันน้ำมันอิมากิมินึงสิบุเขารำง่ายวิหิมะอาเซียให้เราอิริกับตุนะลอยนลอยสิลิทับกสิงโตสังกอยดูข้าสิละก็มาไต่มะนาวอันนี้ดูฮานาเลหันบันนี่ให้บะขังดับะเลยกายกิมีนะขังดับสุมาสิลูหงบลักปัสสิดาอันนั้นบันนะลอยนดิขังคราบันนี่มาสิกิมีว่าอามาสุเลรีมีว่าให้ละก็เลยกายกิมีว่างังมาปั๊มจะบีปวดพัมดับพัมละก็มีกิการีสวยรีการีตอริทิสิละก็มีว่างังน่าดูยิ่งไงละก็เลยบะกังกุสิงห์ดูบุนีปารีมุงเดสังลักตุนเยงีพมุงดามากินุปีเลรมดับดุดาสุมังทบตุนเยงีเลรมเดมันนิ่งลมดาหลังตุนเยงบดาคนพินโรเลรมเทงลมาตามัสิดามาตอมตาปารีสังสินดุนาอีเด็กก็อินโดนังตอริบุษยาเทงเราตุ้มละมีเลยตุ้มนักเรทงสุลสินนักเรก็นันลงวันเดอคนไม่ยอมสิเพียงกันลิบุษฮะให้ยิงลงอะไรก็ไม่ยอมพูดเพียงไม่ยอมบุษดามาตุ้มตะไคร้ดูอีเด็กนั่งตอริบุษบ่ก็นันสิเพียงกันลิสิอิมบาร์นัทรไอ้ขัดอิมานหายไปตรงนี้ถ้าโซกันนาสุคริสโซให้รักดีไอ้เนี่ยลอยสินบันนี่ไอ้ยังมุกมีไงนะก็ต้องกิสรุลอยสินมาสินะพัดจะให้นะต้องลอยเนี่ยลอยสิละบะลอยสิลอยสิลักละบันนี่ถ้าโซอิมานคริสโซให้ดียาริโตให้ยังลอยสิสิน่าจะก็พามุสิตาไอ้ลอยสิงกี้วันลดกันอีรีไอ้ลอยเนี่ยขังอีกกันนาเนี่ยก็ดีให้เรื่องกันนี่ให้ปะถ้าโซทรีโนโตให้ดีนั่นเอาหนุ่มปีเนี่ยซาบกิโกลุกะยาวริบันนี่สิมันจะทัดอกปีโอปะคนเสียตัวสกี้พัดเดียให้ปะอีรีปารีตุนมินเลยคีอีนักคนสิงทูสัสเพียงภาษามาตาวรมีตันจาสิดาโลนัตุมินนาไซเดกิตาริบัทบาทุกลักตุนะไก่หนุ่ยมากเกี่ยวกับตุ้มหลุบยาดรกปารีคราสาวนะอิมาอินทุกปกินทุกปีบะจังงันดับกิสังงันดับสุขันดับกิสุอันดับอีริกปูการิสุอิมุงกิปวนัมเตอสุอันบิรันอะทุกไก่ทับกสุรัมได้สิกุมตรมได้เดออีริกปูสุกุปันบยาบยาดับการิมยอหันบิรันยาลันูนาซาร์นาหันมาใครยังเกี่ยวนี่ยังข้างเกี่ยวนี่ข้างนี่นาซาร์กสิดีอิมาบุยังวารุไอ้เนี่ยข้างสินดูสินนั่นเลยบันอิมานูดีว่าเขาตาร์กันยังไงนะดูบุจัดบิจัดใครไปอิมาจัดตินนั่นแต่บันน้ำมันสิบุดีนาซาร์น่ะพูดสักครั้งจัดตินนั่นบินน้ำมันก็นุ่งไงเลยบิวเฮ้ยการยังนี่เล่านะเสียยุ่มสิเด้อนั่งสังบยารุสิเด็กอีริกิมาขุดไปตัวน่ะอิมุงดับผู้สินคีพาเร่ไก่เนาะอิสาเซ่อกส่งอีกส่งบีเครมาสิกิสิ่งมีนิงอนละสินะมาอิสาดูตัวเราก็อิสาเซ่พาจินเครไอ้เนี่ยเซ่อิมานี่นะสังขารหนึ่งดีเย่มาเงนั่งกินดูพิสิมาเงมาขุดคูบังอันนี้ดูพูดระกะหิงดูดาหิงซาบิกุมนี่เหตุดาทบาก็เล่ารีถอยนู่นนะไก่เนาะไอ้หิงสิเด้อนู่นน่ะมาหิงซาบิสเนี่ยตัวรีสินะตัวมันนะตัดสินเรื่องนี้ตุมินตุงาโรบันนี่มาสิเฮ้ยอิมานี่มารู้สึกนั่งดีเต็มสิดูเนี่ยตัวบิวก็โอ้ไอ้ลอยเนี่ยข้างนี้ก็มีอิสเลน่านี่นุ่งสีสันนั่นเลยด้วยนี่อ่างเอาบินมาก็มาหน้าไปยาบันนั่นเองอะตัวมาคุยนุปะนะอีเตียงปังก็น้ำมาเสียไอ้เนี่ยก็มิสนั่งนี่สิมายามกิมงมาตัวสมัยตัวเราก็อิมาบุว่าเขาต่างกันเขาเลยใครบุญโอ้มันเอ็มพัดตะบันเนอมาโมอวดอันนี้มาโมมันหลักเลยก็มันเอ็มอวดเลยก็ว่าเขาต่างกันฮานากิมงก็ยาสินหันบิดยามเลยได้นุ่ยลูกปีมาสิงกิวารีมาอันเดตัยนัดเตไม่ห้องกำมันนารีให้จารีบสิงไงดิอะดูบุระไม่ห้องกินน้ำมูกมันยิ่งอวดลิเดนะไอ้ดิอวดลุยยิงนัดทำในเตียงเดปังงบอะดูกี่ว่าดีไอ้ดินุปีน่ะปีละไอ้สิเดดอกตัวบุตรบุอิสเลน่ากิมารีดีแต่น่าไม่ยากดีกว่านุปะแต่น่าแต่น่าบันนี่ไอ้นี่สินด้วยสิมาตั้งครั้งสิกดีมากิมามังดะกังนันดบิตาร์ไอ้คุยนี่ก็กังนังนั่นนิ่งละสู้ล้วนวาริซาบัดไดกำดงนุนปีวารีปุ่มบดสุมดาวบันนี่อาศัยหาระกันล้วนตุมินมาไดมะนาวอันนี้สู้ว่าตาไหนตัวมันสู้ห้อยให้ในลอยนี่ยารีก่อนนั้นทั้งนั้นถอยนูสู้อาสมอร่อยบัดไดเลย
ꯑꯗꯨꯅꯅꯦ ꯅꯨꯄꯥ ꯑꯩ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯍꯧꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯇꯨꯝꯃꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒꯅꯤ ꯊꯕꯥꯅ ꯍꯥꯏ ꯑꯇꯣꯝꯕ 이마ꯒꯤ ꯑꯇꯣꯝꯕ ꯅꯪꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ ꯀꯔꯤ ꯇꯧꯔꯤꯒꯦ ꯑꯁ ꯌꯥꯔꯔꯣꯏꯗ ꯑꯁꯨꯛ ꯊꯦꯡꯅ ꯍꯧꯒꯠꯂꯗꯤ ꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤꯅꯦ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯅꯤꯅꯦ ꯍꯧꯒꯠꯂꯣ ꯅꯪꯕꯣ 이마 ꯉꯜꯂꯤꯉꯩ ꯅꯪꯉꯣꯟꯗꯅꯦ ꯊꯕꯛ ꯑꯝꯇ ꯁꯤꯟꯅꯒꯦꯁꯦ ꯊꯕꯥ ꯃꯇꯣꯝꯗ ꯑꯃꯨꯛ ꯁꯥꯎꯖꯩ 이릭 ꯊꯣꯛꯂꯛꯄ ꯎꯕꯗꯨꯗ ꯑꯃꯨꯛ ꯀꯔꯦꯝꯅꯗꯨꯅ ꯇꯥꯔꯁꯅꯨ ꯃꯇꯥꯒꯨꯝꯅ 이마우 이베마 사나 이님기 토이노 ꯍꯩꯂꯥꯎꯅꯦ ꯃꯄꯥꯟꯗ ꯅꯪꯕꯣ 이마ꯅꯅꯦ ꯅꯪꯒꯤ ꯐꯖꯕ ꯁꯅꯥ ꯑꯃ ꯁꯥꯕꯅꯤ ꯑꯁꯤ ꯄꯥꯝꯖꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯂꯥꯛꯑꯣ 이님ꯅ ꯌꯥꯕ ꯄꯥꯝꯖꯕ ꯅꯨꯡꯁꯤꯖꯕ 이마ꯎꯅꯤ ꯂꯥꯎ ꯊꯣꯏꯅꯣ ꯏꯃꯨꯡ ꯂꯣꯝꯗꯒꯤ 이마 ꯅꯃꯧꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯅꯃꯧꯗꯤ ꯆꯥꯛ ꯊꯣꯡꯗꯨ ꯂꯩꯔꯨꯔꯦ ꯇꯥ ꯇꯣꯝꯕꯁꯨ ꯃꯔꯨꯞ ꯑꯃ ꯎꯅꯅꯤ ꯍꯥꯏꯗꯅ ꯉꯟꯇꯥ ꯆꯠꯈ꯭ꯔꯕꯅꯤ 이마ꯗ ꯍꯥꯏꯔꯝꯗꯕ꯭ꯔꯣ 이마ꯅ ꯉꯁꯥꯏꯗꯒꯤ ꯋꯥ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯀꯅꯥꯗꯅꯣ 이ሄ ꯑꯩꯅꯗꯤ ꯑꯇꯣꯝꯕ ꯇꯨꯝꯂꯤꯕꯣꯏ ꯈꯜꯂꯨꯔꯦ ꯐꯔꯦ ꯑꯗꯨ ꯂꯥꯎꯅꯤ ꯏꯃꯥꯒꯤ ꯅꯥꯛꯇ ꯁꯤ ꯐꯛꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ 이마 ꯅꯃꯧ ꯆꯥꯛ ꯊꯣꯡꯒꯠꯂꯤꯌꯦ ꯐꯝꯕꯗꯤ ꯐꯝꯃꯔꯣꯏ 이마ꯗꯨꯃꯛ ꯍꯥꯏꯌꯣ ꯊꯕ 이릭 ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ 이릭 ꯋꯥꯏꯔꯝ ꯇꯩꯔꯤ ꯃꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯣꯟꯖꯦꯜ ꯈꯔ ꯍꯧꯔꯞꯅ ꯁꯦ ꯇꯨ ꯑꯩꯅꯅꯦ ꯑꯩꯒꯤ ꯏꯃꯧ ꯅꯨꯡꯁꯤꯕꯤ 이ꯈꯨꯠ ꯆꯥꯕꯤ 이ꯃꯧ 이nemꯅ ꯌꯥꯕꯤ ꯅꯪꯉꯣꯟꯗ ꯄꯤꯒꯦꯅ ꯁꯥꯕ ꯁꯅꯥꯅꯦ ꯁꯦ ꯂꯧꯁꯤꯟꯖꯧꯋꯣ ꯅꯪꯒꯤꯅꯤ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯖꯧꯅꯤ ꯅꯪꯕꯣ ꯍꯥ ꯃꯤꯗꯤ ꯃꯅꯦꯝꯅ ꯊꯤꯅ ꯇꯧꯕ ꯅꯨꯡꯁꯤꯗꯕ ꯃꯃꯧ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅꯦ ꯅꯪꯕꯣ 이ꯃꯧꯗꯤ 이nemꯅ ꯌꯥꯔꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯏꯃꯧꯁꯦ ꯍꯥ ꯆꯟꯅꯗꯕꯤ ꯑꯃꯥꯡꯕꯤ ꯀꯥꯡꯕꯨꯗꯤꯅꯦ ꯁꯦ ꯃꯅꯤ ꯃꯃꯧ ꯅꯨꯡꯁꯤꯅꯕ ꯁꯤ ꯎꯕꯗ ꯀꯜꯂꯛꯅꯗꯣꯏꯅꯦ ꯈꯪꯉꯕꯣ ꯅꯪꯗꯤꯅꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤꯀꯣ ꯊꯣꯏꯅꯣ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯊꯕꯥꯒꯤ ꯃꯑꯣꯡꯗꯨꯗ ꯃꯥꯁꯨ ꯇꯧꯔꯒꯤ ꯃꯇꯥꯒꯨꯝ ꯃꯅꯥꯛꯇ ꯆꯠ ꯐꯝꯖꯤꯟ ꯁꯅꯥꯗꯨ ꯐꯠꯂꯔꯒ ꯅꯣꯛꯈꯤ ꯇꯧꯔꯒ ꯍꯩꯃꯥ 이마 ꯁꯤꯗꯤ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯄꯥꯝꯖꯩꯅꯦ 이마ꯅ ꯅꯃꯧꯒꯤꯅꯤ ꯍꯥꯏꯅ ꯁꯥꯕꯤꯕ ꯁꯅꯥꯁꯦ ꯐꯖꯩ ꯊꯃꯣꯏꯅ ꯍꯦꯛ ꯄꯥꯝꯖꯔꯦ ꯎꯕꯗ ꯑꯗꯣ 이마 ꯁꯅꯥ ꯈꯛꯂꯣ ꯂꯤꯛꯇꯤ ꯌꯥꯎꯗ꯭ꯔꯣ ꯅꯃꯧꯗꯤ ꯁꯅꯥ ꯁꯤꯔꯒ siga pabu yaba lik masa amtaga pamibo ima nang siam phai inema phabim phangjabase kaya da laibuk pharibanu ai si hengune thaba thoino gi wa tu da harauna irik da phat yegi hai imau na pamlabadi se ngasima lik ama sadoke imau gi damak hoima adu sabiyu ko era hojik sadoke ima amta sana sabam na saluki asi hairam laga thaba do thongal tamna satki thoino haifet yenglaga iriki manakta sangsil 이제 그리하게 이제도 낭보 그리하이는게 그슈나때 아이로이는 강해 이제도 파롱가다보도 아도 이제 yengo kem khaluno imase ngasidagi rasni lahorage isena kem haigano tumileu ko nanauna wa haiba ngangmada soihibu yaurasu ngakbiyo ko iche imagi mamangda ai khra toksinage ichegi thoino imana khanglaknaga inau soidan da sa taga ngakbigani tumna tawbano inaudi laibak phabini 이제수 라이브 파비니 까이노 하이마 아이디 까우부각 도우리 싹 통라마니 암다 싸움기기지 호이 가리 하이라미노 그리스도 하이람바나띠 이슬리나우 파리사나바시 파우디 다자우 항비라노 하이마 마시디 아도이리 아이 타범다 잘루기게 당 바잘레레무고 호이 다자우 아도 간다 한비라우고 호이니 할라게 에게수 꾸이로이다 시얼 부르가 락도이니 시얼 방락가니 nga시디 그이틀다기 나기 까이놈수 레렉도이니 फजलेरम इरिक मोमोनोकना लेहौरी पुंख्रगी मतुंगनी थबाना इस जाजानी आइदी महु अहल्सकी ममांगदा लेनाजगे कलक्सनु मताको सनादो पीबनी आइगिनी हैने साजब सनानी महु अतोंबिदि पीखिबदो असिदैसिदा अमुक आइना पीरी हराउना लौरगा तुमिना लेख्रो मासु या महु हनकी मांगदा लिक अमगा साबियु हाइजिलेएबा अस हाइसु कलक मांगदा सांग ताबा यादे मतागुम 사도긴 헥 ꯆꯠꯂꯨꯔꯦ ꯑꯗꯣ ꯌꯥꯝꯅꯕꯨ ꯍꯥꯏꯍꯧꯔꯤꯗ ꯂꯤꯛ ꯑꯗꯣ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯑꯒꯦꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯃꯧ ꯑꯇꯣꯝꯕꯤꯁꯤ ꯃꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯤꯅ ꯃꯁꯦ ꯑꯩꯕꯨ ꯀꯔꯤ ꯅꯨꯡꯒꯤꯅꯣꯗꯣ ꯇꯥꯔꯤꯅꯦ ꯊꯕꯥ ꯅꯤꯡꯁꯤꯡ ꯃꯥꯡꯁꯤꯡ ꯌꯨꯝꯗ ꯍꯜꯂꯛꯏ ꯑꯩ ꯊꯣꯏꯅꯣ ꯇꯥꯕ꯭ꯔꯥ ꯏꯃꯥꯒꯤ ꯆꯥꯛ ꯄꯨꯊꯣꯔꯛꯎꯅꯦ ꯍꯣꯏ ꯏꯃꯥ ꯆꯥꯛ ꯍꯩꯗꯣ ꯁꯤꯗ ꯂꯩꯔꯦ ꯀꯗꯥꯏ 이스 करिनो इंजांदी हेमा इमा नमौदी चाक तमुक पुथोरोना हाइबदुदा इमा ना हाइबे इंसदुना चाक तमुक पुथोरे इंसांगसु हाइरबनिना इंसांग लथोकिगे हाइमा करिनो नि मौसिबो चाक चारादी लोइना सुनि यावफम थोक्त्रो अदुबुदि सुमिदा माना हाइबसे इमा
ꯏꯟꯁꯥꯡꯗꯣ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯀꯗꯥꯏ ꯀꯔꯤ ꯏꯟꯁꯥꯡꯅꯣ ꯍꯥꯎꯗꯧ ꯃꯥꯜꯂꯤꯅꯦ ꯏꯁꯤꯡ ꯈꯖꯤꯛ ꯇꯥꯅ ꯊꯛꯂꯒ ꯆꯥꯒꯦ ꯍꯩꯁ ꯏꯁꯤꯡ ꯍꯩꯃꯥ ꯊꯣꯏꯅꯣ ꯏꯁꯤꯡ ꯄꯨꯊꯣꯔꯛꯇꯦꯅꯦ ꯏꯃꯥ ꯁꯥꯎꯕꯤꯅꯣ ꯏꯁꯤꯡ ꯄꯨꯊꯣꯛꯆꯔꯣ ꯍꯥꯏꯕꯅꯤ나 ꯄꯨꯊꯣꯔꯛꯑꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯒ ꯄꯤ ꯊꯕꯥ ꯉꯛꯅ ꯊꯣꯏꯅꯣꯗ ꯌꯦꯡꯉꯤ ꯊꯣꯏꯅꯣ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤꯕꯣ ꯉꯥꯎꯕ ꯖꯥꯠꯂꯅꯦ ꯆꯥꯛ ꯆꯥꯕꯗ ꯏꯟꯁꯥꯡ ꯏꯁꯤꯡ ꯌꯥꯎꯗ ꯌꯥꯗꯦ ꯁꯤ ꯃꯥ ꯈꯪꯗꯕ ꯖꯥꯠꯂ ꯀꯔꯤꯅꯣ ꯃꯣꯏꯔꯣꯝꯗꯨꯕꯨ ꯂꯣꯏꯅ ꯍꯦꯛ ꯁꯨꯅ ꯍꯥꯏꯗ꯭ꯔꯗꯤ ꯑꯁꯨꯝꯅ ꯇꯧꯅꯕ ꯖꯥꯠꯂꯅꯦ ꯖꯥꯠꯅꯤ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ ꯇꯞꯅ ꯊꯣꯏꯅꯨꯅ ꯊꯕꯥꯗ ꯅꯩꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯅꯨ ꯏꯃꯧ ꯏꯕꯦꯝꯃ ꯂꯥꯎꯅꯤ ꯅꯪꯕꯣ ꯏꯃꯥ ꯅꯃꯧꯕꯨ ꯀꯧꯕꯤꯕ꯭ꯔꯣ ꯍꯣꯏꯅꯦ ꯀꯧꯕꯒꯤ ꯅꯠꯇ꯭ꯔꯣ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯅꯃꯧꯁꯨ ꯂꯥꯛꯆꯔꯤ ꯀꯩ ꯍꯥꯏꯕꯤꯕꯅꯣ ꯏꯃꯥ ꯏꯃꯥꯁꯦ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯑꯝꯇ ꯆꯠꯂꯨꯒꯦ ꯑꯗꯣ ꯁꯦ ꯏꯃꯥ ꯂꯣꯏꯁꯤꯟꯕꯕꯨꯗꯤ ꯂꯣꯏꯔꯦ ꯐꯤ ꯐꯅꯦꯛ ꯂꯣꯏꯅ ꯄꯨꯊꯣꯛꯂꯒ ꯊꯝꯂꯕꯅꯤ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛ ꯍꯣꯏ ꯏꯃꯥ ꯊꯣꯏꯅꯣ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯎꯔꯦ ꯐꯅꯦꯛ ꯐꯤ ꯁꯅꯥ ꯂꯤꯛ ꯂꯣꯏꯅ ꯂꯩꯔꯤꯕꯗꯣ ꯀꯥꯟꯗꯦ ꯑꯩ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄ ꯋꯥꯔꯁꯨ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯃꯅꯦꯝ ꯐꯠꯇꯕꯤꯁꯦ ꯇꯧꯒꯦ ꯈꯪꯅꯤ ꯑꯁꯨꯝꯅ ꯐꯤ ꯐꯅꯦꯛꯀ ꯄꯨꯊꯣꯔꯛꯂꯒ ꯊꯣꯛꯂꯛꯏ ꯊꯣꯏꯅꯣ ꯀꯔꯤꯅꯣ ꯁꯅꯥ ꯂꯤꯛꯀꯣꯟꯗꯤ ꯌꯥꯎꯔꯛꯇꯦꯅ ꯑꯩꯅ ꯂꯣꯏꯅ ꯄꯨꯊꯣꯔꯛꯂꯒ ꯊꯝꯂꯝꯂꯕꯅꯤꯅꯦ ꯅꯪꯕꯣ ꯏꯃꯥ ꯅꯃꯧꯗꯤ ꯐꯤ ꯐꯅꯦꯛꯇꯃꯛ ꯍꯥꯏꯕꯗꯨꯗ ꯍꯩꯃꯥ ꯂꯣꯏꯅ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤꯅꯦ ꯍꯣꯏ ꯏꯃꯥ ꯄꯨꯊꯣꯔꯛꯑꯒꯦ ꯊꯣꯏꯅꯣ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯕꯥꯅ ꯑꯃꯨꯛ ꯂꯣꯏ ꯄꯨꯊꯣꯔꯛꯑꯣꯅ ꯐꯃꯨꯡ ꯐꯥꯎ ꯌꯥꯎꯅ ꯊꯥꯡꯉ ꯄꯨꯊꯣꯔꯛꯇꯅꯅꯦ ꯑꯝꯇ ꯍꯥꯏꯍꯧꯈꯤꯒꯦ ꯍꯩ ꯊꯣꯏꯅꯣ ꯏꯃꯧ ꯏꯕꯦꯝꯃ ꯁꯅꯥ ꯂꯤꯛ ꯈꯨꯗꯣꯞ ꯈꯨꯖꯤꯈꯛ ꯍꯥꯏꯕꯅꯤꯀꯣ ꯏꯃꯥꯒꯤ ꯐꯃꯨꯡꯗꯨꯗꯗꯤ ꯊꯥꯡꯗꯣꯛꯄꯤꯔꯛꯀꯅꯨꯀꯣ ꯊꯥꯡꯗꯣꯔꯛꯀꯅꯨ ꯄꯨꯊꯣꯔꯛꯀꯅꯣꯕ ꯏꯁ ꯁꯤ ꯍꯥꯏꯍꯧꯗ꯭ꯔꯗꯤ ꯑꯃꯨꯛ ꯁꯣꯏꯅꯅꯤ ꯃꯁꯤꯒꯤ ꯃꯧꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯚꯥꯞ ꯇꯥꯕ ꯋꯥꯠꯂꯦꯕ ꯀꯅꯥꯅꯣ ꯏꯃꯥ ꯚꯥꯞ ꯇꯥ ꯋꯥꯠꯂꯦꯕ ꯍꯩ ꯀꯅꯥ ꯑꯣꯏꯅꯤ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅꯤꯗꯅ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯀꯩꯗꯧꯔꯒꯦ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯏꯅ ꯏꯃꯥ ꯁꯤꯗ ꯂꯩꯖꯔꯦ ꯁꯨꯔꯕ꯭ꯔ ꯌꯦꯡꯕꯤꯌꯨ ꯀꯗꯥꯏ ꯌꯥꯔꯦ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯀꯨꯏꯔꯛꯑꯣꯏꯀꯣ ꯐꯖꯅ ꯂꯩꯔꯝ ꯊꯕꯥ ꯆꯠꯈꯤꯕꯒ ꯅꯨꯄꯤ ꯏꯃꯥꯁꯦ ꯅꯪꯅ ꯐꯖꯅ ꯅꯩꯃꯟꯗꯅ ꯉꯥꯎꯔ ꯆꯠꯈꯤꯗꯅꯕ ꯆꯠꯂꯣꯏ ꯀꯣ ꯆꯠꯂꯣꯏꯕ ꯑꯁꯤ ꯈꯔ ꯌꯥꯝ ꯈꯪꯍꯟꯗ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯅꯤ ꯃꯇꯥ ꯑꯃ ꯇꯧꯔꯤꯁꯦ ꯌꯥꯝ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯖꯔꯤꯁꯤ ꯅꯨꯡꯉꯥꯏꯅꯤꯃ ꯋꯥꯁꯦ ꯃꯆꯤꯠ ꯍꯥꯏꯍꯟꯕꯅꯤ ꯑꯩꯁꯨ ꯕꯦꯕꯥꯔꯗ ꯅꯩꯁꯤꯟꯕꯅꯤ ꯃꯥꯅꯒ ꯋꯥ ꯉꯥꯡꯉꯛꯄꯣꯟꯇꯦ ꯑꯩꯉꯣꯟꯗ ꯇꯧꯕꯤꯌꯨ ꯑꯗꯣ ꯒ꯭ꯌꯥꯟꯕꯨ ꯇꯥꯕ ꯎꯗꯦꯗꯩꯗꯤ ꯇꯥꯗꯦ ꯀꯣꯛꯁꯦ ꯈꯔ ꯈꯟꯕꯗꯤ ꯍꯧꯔꯕꯅꯤꯃ ꯀꯨꯏꯔꯔꯣꯏ ꯇꯥꯗꯧꯕ ꯈꯟꯗꯦ ꯏꯃꯥ ꯂꯩꯇ꯭ꯔꯤꯉꯩ ꯏꯆꯦꯒꯤ ꯅꯥꯛ ꯆꯠꯂꯨꯒꯦ ꯁꯤꯡꯖꯨ ꯆꯥꯒꯦ ꯏꯆꯦꯒ ꯄꯨꯟꯅ ꯉꯥꯏꯈꯣꯍꯦ ꯅꯇꯣꯝ ꯆꯥꯅꯨ ꯑꯩꯁꯨ ꯌꯧꯒꯦ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯃꯛ ꯏꯔꯤꯛꯀꯤ ꯅꯥꯛꯇ ꯂꯥꯛꯏ ꯇꯦꯃꯧ ꯍꯩꯃꯥ ꯇꯣꯝꯕ ꯀꯩ ꯍꯥꯏꯒꯦ ꯅꯪꯕꯣ ꯏꯍꯦ ꯏꯅꯥꯎ ꯅꯨꯄꯤꯁꯨ ꯌꯥꯎꯔꯤꯕ ꯆꯪꯉꯨ ꯂꯩꯕꯅꯤ ꯑꯇꯣꯝꯕ ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦꯀꯣ ꯍꯣꯏ ꯇꯥꯆꯧ ꯊꯣꯏꯅꯣ ꯃꯇꯩ ꯆꯠꯈꯤꯕꯒ ꯏꯆꯦ ꯍꯣꯏ ꯏꯆꯦ ꯊꯣꯏꯅꯣ ꯀꯔꯤ ꯇꯧꯔꯦ ꯏꯃꯥ ꯇꯣꯝꯕ ꯂꯥꯛꯑꯣ ꯆꯪꯉꯣ ꯅꯣꯏ ꯂꯥꯛꯂꯤꯕꯁꯤꯕꯨ ꯏꯃꯥ ꯂꯩꯍꯧꯗ꯭ꯔꯣ ꯂꯩꯇꯦ ꯏꯆꯦ ꯂꯨꯍꯣꯡꯕ ꯆꯠꯈꯤ ꯑꯗꯣ ꯏꯆꯦ ꯁꯤꯡꯖꯨ ꯆꯥꯁꯤꯅ ꯂꯥꯛꯏꯅꯦ ꯃꯄꯣꯠ ꯃꯆꯩ ꯂꯣꯏ ꯁꯨꯅ ꯄꯨꯔꯛꯂꯕꯅꯤ ꯇꯨ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯃꯥꯁꯨ ꯆꯥꯅꯤ ꯌꯥꯎꯅꯅꯤ ꯏꯅꯔꯛꯏꯕ ꯅꯨꯄꯤ ꯅꯣꯏꯗ ꯁꯤꯡꯖꯨ ꯆꯥ ꯄꯥꯝꯅꯗꯤ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯃꯤꯀꯣ ꯌꯥꯝ ꯄꯥꯝꯖꯩ ꯏꯇꯩꯃ ꯈꯪꯗꯦ ꯑꯩꯗꯤ ꯁꯤꯡꯖꯨꯁꯦ ꯈꯔ ꯌꯥꯝꯅ ꯁꯨꯀꯣ ꯑꯩ ꯂꯣꯏ ꯆꯥꯒꯦꯕ ꯍꯣꯏ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯡꯖꯨ ꯁꯨꯔꯒ ꯆꯥꯃꯤꯟꯅꯩ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯃꯥꯎ ꯇꯥꯔꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯨ ꯏꯃꯥꯗ ꯏꯃꯥ ꯐꯤ ꯁꯤꯝꯗ ꯁꯨꯕꯤꯌꯨ ꯇꯨ ꯈꯨꯠꯁꯤ ꯂꯣꯏ ꯁꯣꯛꯈ꯭ꯔꯦꯕ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯥꯗꯔꯣ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯃꯅꯦꯝꯅ ꯃꯃꯧꯒꯤ ꯐꯤ ꯁꯨꯗꯧꯔꯕ ꯃꯃꯧꯒꯤ ꯁꯦꯕꯥ ꯇꯧꯗꯧꯔꯕ ꯃꯃꯧꯅ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯀꯩꯅꯣ ꯏꯃꯥ ꯈꯨꯠꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯐꯔꯦ ꯊꯕꯥ ꯉꯥꯡꯒꯦ ꯍꯥꯏꯅ ꯇꯧꯔꯨꯕꯅꯤ ꯏꯔꯤꯛ ꯎꯕꯗ ꯀꯗꯥꯏ ꯏꯃꯧꯒꯤꯕꯨ ꯁꯨꯗꯣꯛꯀꯦ ꯁꯦ ꯁꯤꯗ ꯊꯝꯂꯝꯃꯣ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯁꯤꯗ ꯊꯝꯂꯝꯃꯒꯦ ꯁꯦꯡꯅꯁꯨꯀꯣ ꯑꯃꯨꯛ ꯃꯣꯂꯤ ꯏꯃꯥ ꯑꯃꯣꯠꯄ ꯈꯣꯏꯀꯣ ꯊꯣꯏꯅꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯑꯗꯨꯒ ꯁꯣꯝꯗ ꯊꯕꯥꯗꯤ ꯁꯨꯃꯥꯡꯗꯨꯗ ꯃꯃꯧꯒꯤ ꯐꯤꯗꯨ ꯁꯨꯔꯤ ꯃꯨꯔꯨꯝ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯧꯅꯦꯅ ꯉꯥꯡꯉꯨꯕꯁꯨ ꯌꯥꯗ ꯀꯂꯛ ꯃꯥꯡꯗ ꯆꯥꯡ ꯇꯥꯈꯤꯗꯣꯏꯅꯦꯕ ꯏꯔꯤꯛ ꯏꯁꯤꯡ ꯁꯣꯛꯂꯒ ꯂꯥꯛꯄ ꯎꯕꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯐꯤꯗꯨ ꯃꯣꯂꯤ ꯁꯨꯔꯝꯕꯗꯒꯤ ꯁꯨꯗꯣꯛꯀꯦ ꯏꯃꯧꯒꯤ ꯐꯤꯁꯤꯡ ꯃꯧꯅꯗ ꯃꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯂꯩꯇꯦ ꯃꯅꯦꯝꯅꯁꯨ ꯃꯧꯒꯤ ꯁꯦꯕा ꯇꯧꯕ ꯌꯥꯏ ꯀꯩꯅꯣ ꯑꯩꯅ ꯏꯃꯧꯒꯤ ꯐꯤ ꯁꯨꯕ ꯑꯣꯏꯔꯒ ꯀꯂꯛꯆꯃꯤꯁꯨ ꯂꯩꯔꯤꯕꯅꯤꯗꯣ ꯅꯨꯡꯉꯥꯏꯇꯦꯗ ꯁ꯭ꯋꯥꯏꯗ
ꯁꯅꯗꯕꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯎꯔꯒ ꯀꯜꯂꯛꯇꯨ ꯄꯦꯜꯂꯤꯗ ꯑꯩꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯥꯡꯕꯤ ꯀꯥꯡꯕꯨꯁꯦ ꯌꯦꯡꯅꯤꯡꯗꯕꯅ ꯑꯃꯨꯛꯇꯣꯏꯕ ꯄꯥꯔꯤ ꯊꯣꯛꯂꯛꯂꯒ ꯏꯃꯥ ꯅꯪ ꯌꯥꯝ ꯍꯦꯃꯜꯂꯦ ꯀꯩꯅꯣ ꯏꯃꯥ ꯇꯧꯔꯤꯕꯁꯤꯕꯣ ꯋꯥꯈꯜ ꯈꯔ ꯇꯥꯕꯤꯌꯨ ꯑꯍꯜ ꯂꯥꯏꯗ ꯑꯣꯏꯔꯕꯅꯤ ꯏꯃꯥ ꯅꯪꯁꯦ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯇꯜꯂꯤꯗ ꯏꯃꯥ ꯅꯪ ꯁꯤꯌꯥꯅꯨꯊꯪꯗ ꯀꯩꯅꯣ ꯋꯥꯈꯜꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤꯕ ꯅꯃꯧ ꯑꯍꯜ ꯏꯔꯤꯛꯁꯤꯅ ꯏꯃꯥꯗ ꯀꯌꯥꯝ ꯀꯥꯏꯕ ꯊꯕꯛ ꯇꯧꯔꯒꯦ 이만아 속 다트리비시고 엉뚱한 사다 하이비요 이마 하이 따딩데고 사이다 사뱅 까리 토이는 낭자 살이버너 낭아마 까우나 낭나드라바 쌍나드라바 시다 낭세 이사니고 아이나 마마 이마야 왕앙능데 고 왕앙능데 하리바시니 토이는 독락도나 낭다부 야루 이마 윰시다 이슬리나우 마우다 이세게가 각다니 또카이 까우나다 레미나바 아이 빰네 나시다기 분시는나바 떠오르시 이만이 야루 하려가나 나모이수 나사누파 똥부시가 동안 자르게 이마 아똥바나 생바 이마 이거이수 동안 자르게 하이 까리노 너희디 이마는 야이냐 너희디 이마가 분이 싸가다버니 까리기 동안 잡아 야루 뭐이디 망해이다나 이마나 동안을 따리버시니 이모가 이사 동마가디 망디예 이마 따서가 코이니세 이슬리나우 까이노 이마나 이슬리나우 까네나바 랍톡나나바 신비리비시고 아이딩가 따서가 까이나바 이마나 따서가 분나 레이바 야드라수 자쿰 분시 야드드나 이거이수 동안 자니 아시 하이람라가 이뭉상키 파리나 이마 파라브리오 시여리 kaishu haizadabi nongmada karim haizadabi namosida imana ngangbisabibato nungaibri yangmiyo thaba phi sudabi kawngang taraga hairei parisu sangkre oh moi mapa karino tawribasibo nasa singsi saure nupi ki khudomi matonda doi tonglaga laikre mamai bu nungsidre mamai ngondagi mausingni henkre harangda lakpi mausingse onthokna phatkire ko ainadi mawatom bisia yam phaina khaluri basiga mawatom bisna tawthorakli basiga aine ayam penkire ko ai pende hari basi asigi mausia yam phawai khali aina duna sana tawbani mase nawangi ne mase kaishuna tabada wa khasi hairubagi mois masi manau mausing thoraklaga ahal oirabi aingonda unsilaga saingang biga tawdana adusu mama aingonda phatkire da ko noisia phai sao noi tongan sabu yam pamlabu natro sawo chawba tongan yam sawoba ai su ngasidagi itom dei thana tongan chani akela da nungai thoke lai thoke suroi da he masi lang thoki gi phising se thaba phising du asubu su da busu loina lang thoi thoino thoklak tuna kai noi ma min da tai na bangam jaga marol thok da ba egi phising tai na bi sibo as yam nungai jade da hando se thaba do fat indhoklaga thoino phising du khunjillaga pukhirom da sakki thaba mathaba yeiraga hare asibu mawatombi laidena ainadi yam phana khaluriba aduga asuk yamna phatlamdribu oireko madi phai khanidana dubudi nungaini badubudi ma thaba phat leithoklaga yum sangi tawbada makhada man haidokibi isingdri hektu sili ayo mayos khwangti irik changsilaga ima sokro se kutsamo hagosima hadu hai mangi solaga no salo nasak yening di nahak thati imung se mai langi kai de imung kai raga dang dungai do chalo kari yeng ye nasak yening di nang bo irik mapi ra chen tapna han yenglam laga satki thoinu na lakbada ure han yenglam da satki maso asigi mose kaya da phatki jabni yegone mase aina turi se han yenglam de ne mase masidi aina nu sidi mangi haibagi wani phana thina ngang jeresu aina tubu uraga sangsilaga haugatnaba tawjari fatida thaba taxi solaga tapna haugatlaga imungde sangki parina iri tungai tabu tawnuko tawdeda sum hainari aidi asembro hoi fare nangnabu kaisu khandradi ado imana ngangasu nang khumba yadeko khumloi ai ado wama hayuro kai wano aikhoisu ikoi dabi kanagumbi amadi laknanida aima asembro asamna namit asidagi pari amadi iriksu nungsinaba heni hengattuna nunghaina leiri tombaga thoinogasu tongan charaga leiri thaba nungtigi isau langi matomta tongana saraga heni pendana leisai ahal oisilakpagi sonsu sonjilakle
ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯁꯨ ꯉꯁꯤꯗꯤ ꯃꯪꯒꯣꯜꯗ ꯃꯁꯥ ꯁꯣꯟꯅ ꯂꯩ ꯋꯥꯈꯜꯁꯨ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯏꯃꯧ ꯑꯇꯣꯝꯕꯤ ꯏꯃꯥꯕꯨ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯗ ꯑꯁ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯑꯣꯟꯊꯣꯛꯅ ꯐꯔꯦ ꯐꯔꯦ ꯆꯠꯂꯔꯣꯏꯒꯦ ꯑꯗꯣ ꯑꯩ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯗ ꯆꯠꯂꯨꯒꯦ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯆꯥꯕ ꯌꯥꯕ ꯀꯩꯅꯣ ꯂꯩꯔꯛꯀꯦ ꯊꯣꯏꯅꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯑꯣꯟꯊꯣꯛꯏꯗ ꯏꯃꯧ ꯑꯇꯣꯝꯕꯤꯁꯦ ꯇꯣꯝꯕꯁꯨ ꯍꯜꯂꯛꯇꯦꯅꯦ ꯀꯅꯥꯝ ꯂꯩꯇꯦꯅꯦ ꯄꯥꯔꯤꯗꯨꯕꯨ ꯍꯥꯏꯅ ꯍꯥꯏꯅ ꯄꯥꯔꯤꯁꯨ ꯍꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯏꯃꯥꯒꯤ ꯄꯥꯔꯤꯁꯨ ꯃꯃꯥ ꯃꯁꯥ ꯉꯝꯗ ꯂꯩꯖꯕꯗꯨꯗ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯃꯥ ꯀꯧꯕꯅꯤꯅ ꯅꯨꯡꯁꯤꯗꯨꯅ ꯆꯪꯂꯛꯏ ꯏꯃꯥ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯂꯥꯎꯅꯦ ꯅꯪꯕꯣ ꯏꯃꯥ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯆꯥꯕꯨ ꯆꯪꯉꯣ ꯍꯥꯏꯔꯤꯕꯕꯨ ꯃꯥꯡꯉꯣꯏꯗ꯭ꯔꯣ ꯏꯃꯥ ꯍꯩ ꯋꯥꯁꯣꯏ ꯉꯥꯡꯅ ꯏꯆꯥꯅꯤ ꯀꯔꯤꯒꯤ ꯃꯥꯡꯗꯣꯏꯅꯣ ꯆꯪꯂꯛꯎ ꯏꯃꯥꯅ ꯑꯄꯪꯕꯤ ꯑꯣꯏꯗꯨꯅ ꯉꯥꯡꯈꯤ ꯆꯠꯈꯤꯕꯗꯨꯅ ꯅꯃꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕ ꯑꯣꯏꯔꯦꯀꯣ ꯏꯆꯥꯗꯤ ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯃꯥꯡꯕ ꯁꯦꯡꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ ꯏꯃꯥꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯑꯁꯤꯅ ꯂꯣꯏꯅ ꯏꯆꯥꯁꯤꯡꯕꯨ ꯁꯣꯏꯍꯟꯈ꯭ꯔꯦ ꯏꯃꯥ ꯂꯥꯜꯂꯦꯅꯦ ꯏꯃꯥ ꯃꯥꯏꯊꯤꯔꯦ ꯅꯣꯏꯗ ꯀꯗꯥꯏ ꯏꯃꯧ ꯏꯔꯤꯛ ꯀꯧꯔꯨꯁꯣ ꯁꯣꯝꯗ ꯀꯩꯊꯦꯜ ꯆꯅꯤ ꯆꯠꯈꯤꯕ ꯊꯣꯏꯅꯨ ꯆꯠꯂꯝꯗ꯭ꯔꯤ ꯏꯆꯦ ꯏꯃꯥꯅ ꯅꯪꯕꯨ ꯍꯪꯉꯤ ꯏꯃꯥꯁꯦ ꯋꯥꯈꯜ ꯇꯥꯔ ꯃꯥꯜꯂꯤ ꯏꯃꯥꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯅꯤꯀꯣ ꯊꯣꯏꯅꯨ ꯂꯧꯁꯤꯜꯂꯅꯤꯌꯦ ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯏꯆꯦ ꯁꯤ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯊꯣꯏꯅꯨꯅ ꯏꯔꯤꯛꯄꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯏꯔꯤꯛ ꯏꯅꯦꯝ ꯀꯣꯟꯒꯤ ꯂꯥꯛꯑꯣ ꯏꯃꯧꯕꯨ ꯏꯃꯥꯅ ꯂꯧꯁꯤꯜꯂꯦ ꯏꯃꯥꯅ ꯂꯥꯟꯈꯤꯕ ꯄꯨꯝꯕ ꯑꯃꯨꯛꯇ ꯉꯥꯛꯑꯣ ꯏꯅꯦꯝꯒꯤ 이릭 이마 나마우는 소이기 란키바 아무따 ngakpiyuko karigi mauna langani tomba karomdaginu fut phausilaglaga wawa sidi imau inem kai tongdare yam nungsinarena adudi ma ekoi puna kasase aduga mising senga toramniko masidi kadai aigi imau animak lao thoino irik nakan phammi imau ani sia amana su hende amana su tade loina phase ngasidagi nasina naw punna leituna harauna leizaro asauba sangoida leiruran nangi ka da leizaro yumsida imau bu imana yare sa yumgi laning thau khoram phalo imau atombiya nasiga sangwi naw ne nangbo hoima namongna imana soiki lankiba khumkiba singdo amta ngakpiyu ko hai hausik adugi matam nati imana loina ngakpiri isa sina amata lanba nati imana loina lanba ni noibo sang tombana tazo nga lerugi kante tomba su sakri pari momo noktuna ima haunya sangu sam ka singsi singdok saruro leiro ne sida hoima pari su sakri ahal oiraba siramdai asidi hek aisia wakal taita imausia yam nungsire khaluraga aina haikiba tawkiba mayamto imongna phabagi sangna nongmata hangatna khumladi aduga imaw atomi su phai mama aibu wakhal tanaba pumnamak mana silibane su ai khangi hausikti pumnamak oiduna su ai wakhal tare na sia thaba matomta thawai tana momonok se